Manipur Kasin Koyada Nakal Anigi Oiba Irang Tolingai Cherak Asida Maitegi Kun Sugnu Sero Amade Akoibada Ladyba Kuki Kul Lalofai H Gamnom Amade Ate Atopa Kulkaya Loinana Hulasigi leader CSO Amade Chipka Loinana Ladyba Mapamasida violence Amade Irang Toandana Nuksi Sanana Leminasi Haina Peace Committee Semlaba Matung Ikang Kangodana Kuki Mioi Amade lalhouba singna yummai thaba amade nongmai kapana chingba tawrakhiba asi meeoiba ama oibagi thajaba manghanbane haina serogi praja singna phongdokre serou khulgi yumkai kaya mai thakhraba tungda tapna yumda hanjinarakpa ngarang ELITETV gi news team na hakthengnana yengsilubada thengnarakibane khunja singna phongdorakpada peace committee semlaba fawba kuki singna asumna tawkhiba sina subnu serou bazar amade atay atopada leihoriba maitai khulgi miyam singnasu Muka hana tholak loi haiba leite haina mi paiba wafam phongdorakhe serogi khunja thongam ingochana phongdorakpada hauji thokliba irang asi security matik chana lekhidabana maram oiraga mai chakhibane hauji fawba nongmai ka paleptre karamba matamda amuka horakani haiba khangdabana tumpham chafam khangdana leire atei maphamda irang thoklaba fawba peace agreement sign taunaraga ingna chikna leminasi haina yanaduna leramba adugi ona tainabada yummai tharakhiba asi lan pami haibane mafam asi maikai khudimakta kuki khulngaktane maram asina irang Malayre Hiraba Fawbada security Thabiraktaba, Loinana state government Amade central government na Irang asi Nemhange Hirabade Pungkaragi Manunda, Ngamgadaba Lairaba Fawba Losendribagi Maram Karigino. Manipur gi kha thangba saruki maitai taba aroiba lam asi fawba kanba ngamdriba kari maram gino hangke yumkai loina chakhrabana maram oibana meeoiba amagi punshi makok tagi houbaga chap manare loina ra Manipur gi CM oiriba nongthongbam birenna Tamda yingsinba aduga chingi lamdana Home Minister Amit Shahana yingsinba hairiba asi leibak miyam tanaramdana karigi yathoklibano haiba wafam thamke फिल्म सिदा अखोगी तुम्बे याबा साकपे याबा अखोगी खामै कैदा मैतैना इरोइलुना तारिबा लमसे अखोगी सेरो लमसे अदुने सिदा हौगिबा मतमदा साखिबा तुंगिबा खुदिमक्से अखोगी लेस ऑफ सिक्योरिटी की मथिक चाना लैदा अखोगी सेरोगी लोकेशन अमदी मागे ज्योग्राफिकल लोकेशन अदुगी मतुंगी नदी सेरो हाबसे कुकी की सिनिनाउ सिंगी तामिनरिबा Hungangsina question na level lamdamne aile namagi mathakta leiragas awang na sale kuki na thatpa oi de sale kuki na thatpa nongbok de sale kuki na thatpa makha da sale kuki na that sigi lamdam sigi question lang matam sana akhoi gi state amadi center gi paliba government na kari gi dam ta mafam jida khungangsida leiriba isam chaba parja singbo awa pibirino ngasi thoiba thogdu khuding makse within an hours they can solve it when solve to busiai solution su puthokya adu puthok pigideba masigi wahang se in center da supami state government da supami wahang khodi maki solution laibani ngasidi kuigi su asamba parja sing sero leba kiri tumna mange lairi bampham sida akhoi ngasi hingi se tumba machet suba mapum habadni akhoi je khoigi founder dagi foundation dagi kai dagi zero balance dagi amuk horok pata bana isa jing chauksale pakhang lisai phajula ku yauri isa jing pikpa yauri masigi akhoi settlement na matong da yade Masigi makeda state natraga center na kari policy puthokpi bagi habasu wahang hingani ngasi haibi be tabi be akhoi gi mafam sida peaceful oinare nongmai kamnadre hainadre haragasu akhoi mikub am khatang nungai na pothaba ngamde ha karam matam dagi karam ma gi nongmai khonjen lakadorino akhoi gi ngahtang pothaba se karam matam da thugai gadorno habada tum masir orga lay ngaktane masigi problem se state ki political leader singna adagi matam sana matik sana kado pb rakpa security pb rakpa adagi state ki khogi IRB khangde commando khangde battalion am khatang hangbiraga akhoi dagi khwadi khudong thuningai wari mafam sing se moi mafam sing da post thambire harga sero amadi sugunu amadi surrounding area da leriba metik tabalam sing jibu secure ona ngapiu habase hajani ni thamjani do aigi wakhani matungi ni haukiba matamda su moina taamdana khangamdana khanghalamdana thorokki banina tungda su masigi mamangda tang kuntaru kuntere ti ahingda thokhiba todokse hayeng tungi matamda tholoi habagi thajabadi ai laiti akhoina pamjali ba demand di chignai nei hingan biu kha makeida lairiba maitai tabgi aroi ban lamdam sero haba khunjas khunbam se lamdam se
मसीमसु ngakpi senbinaba matik chaba security thadabiro haba wahai sikapin thamjagi parja singgi ayaba yaudana how they have been decided aina chingakani natraga aina tamngakani haba kano resolution ayaba wahai se kamana haidokpira ino haba se ai akoi media da hangan